Ngasi nungdan phongkiba kangleipaki mairagi pausedagi maruoiba pau khora khangasaraga miyamda khudo tamjige Sapre administration taliba kukizo MLA tarana Manipurdagi mapal amadi kunganithoi suba Assam Rifles lauthopiganu haina Prime Minister da memorandum pisingkrai matam kuina Manipurda leklaba Assam Rifles ki mapal amadi kunganithoi suba battalion Manipurdagi lauthokkinaba central government ne pakhalagliba khongtang amadi Prep adu handopinaba Manipurdagi Sapre administration taliba kukizo furuki MLA tarana khuyak piduna ngarang August anida Bharat ki Prime Minister Narendra Modi da memorandum ama pisingkrai punna point manga yawba memorandum aduda pallibade hauzik Manipur da thokliba maitei amadi kuki furup kanglu anigi irang asida yamna sensitive oiriba mipham kangbai amadi kangpopi ge tonga tonga ba mipham singda Assam Rifles lehenduna kanglu anigi marakta yamna neutral force ama oina irang ase horakpadagi mathau tawduna lakriba Assam Rifles pu yamna phattaba force kumna uhannaba hotnariba asi chumdabane Manipur lengaki manungda leiba yamna communal oiba mamda miyeng yengba miyoi kharagi Thausildagi mapal amadi kunganithoi suba Assam Rifles battalion sing asi lauthokkinaba thabak thoram sing pakhalakpani haiba asi kukizo MLA tarana khangba ngamle hairi memorandum aduda ani suba point oina thamlibadi hauji tholiba kanglu irang asida kanglu ani gi lonaba kuki khulsingdagi Assam Rifles sing na khetnaba meyeng thamdana kanglu ani gi marakta neutral oina thabak thoram sing pangthokpadagi haiba pham sing asida ehemba irang tho ondabagi maram oide AR na law and order nga tuna thamnaba thabak thoram sing pakhatuna ngasi fawbada yamna neutral oiba force ama oina thabak tawduna lakli haiki suba point da asigoma yamna maru oiba tanpham asida AR ge battalion singbu laktokuna CRPF na mahut sinjinaba lakholakliba thorang asi yamna lanba thawongni masina majority oriba maite from na kukizo singi mathakta sathariba minai sing ase hengahanbagi poram chembani haire mari suba point da maite amadi kukizo from sing tokhaina thamduna lariba buffer zone sing da hauzik lariba ingtapa asi makhatana Lahinabagi dama Assam Rifles na makatana thamba haibase yamna maktangai fade donina hauzik oiriba phiba masida tangai fadana mapal amade kunganithoi suba Assam Rifles ki battalion sing hongdokhiba tarabasu makhogi mahuta atopa Assam Rifles ki battalion sing oina mahut sinbiu hairi Sakhangdaba miyoi amane emung amada campaign ki pot thinba saraga bom ama piramle wakat mipham phamkhre nga nuthi pung 12 makhairom taba matamda singjamai police station manung sanna hairang goithong oinam layak talaiba Imung amada Sakhangdaba miyoi amana campaign gi pot thilakpagi mingda bom ama piramle haire bom piramle ba imung achi leka adumakta da leiba Apex Henrum Weaver Service ki business manager langthabam oji chayangkhagi nipan apopa laikhidraba ibom chakawi miyoi asigi mayumda Sakhangdaba miyoi amana laklaga campaign gi pot thilakpagi mawongda amuba plus na yomba person ama piramkhe miyoi asina chakraba matungda hangdoktuna yengluba matamda hand grenade ama yoramba thenaki haire Khudakta Singjamai Police Station na pau piraba matungda police ki kangu amadi bomb expert singaloina laktuna bom adu tek kanin lauthokrai bom adu kanana kari maramgi damakta thalambana haiba khangdrei adu bo cell gi dimanga mari lenina bom adu thamlamra haiba gi chingnaba leire bom thamjilamba adu bo yamna kanna jeningda bo phongdoktuna harang koithong oinam leire apun maira paibina wakat mipham phamkhre wakat mipham adu da saru yakhi belup asige member yengsambam binasa khina phongdokhibade lamna masigi mipum khudimang na supham nangphang khangdana wana rengai chara asida mi kungna taba mpham da hangre thamjinduna miyambo ake khangpi ba si lebak thibani mamang da so asi guma thawang asi tawdana ba hanjin haikhiba laikhrei adubo makhadana aduma sathaduna leiriba ase yamna lebak thibani yuma sida jahi yamna ba ahal amasu leire nungaya da ba leiraba su unaduna wari sanase kihan khangambagi thawang asi makhatana chathabidana ba mari leina ba lengana kopna yengsimbiyo haina phongdokhe Manipur River ki mathakta ACC Shabada Manipur lengang na yet phamthokte Kim Sandian District ki Mono manakta Manipur River ki mathakta sariba RCC ki thongasi mari leinaba official singda khanganduna thugaina ba honaraga ne haina Manipur lengang na phongdokhiba Kuki MP Manipur Kim gi makaidagi yaningda ba phongdorakli Kim gi Information and Publicity Secretary ne khoyak piduna thadora pachero amagi matung inna RCC ki thong sariba mapham asi Manipur lengang na warip lawba ngambagi wangbada leibani Masida Manipur lengana khuthingji mamthokte masima kukizo singi right ni maram adun RCC ki thong sariba sida ai apam pipham thokte haire nakal amaramda kuki MP Manipur Kim Neset asigi maru aiba mafam karadagi Assam Rifles lathokuna CRPF na mawsina balakhal aliba tharangbo yaningda phongdorakli Kim na thadorakhiba chero amagi matung ina kanaga bolup amagi pressure da chatuna center na Assam Rifles latholaga CRPF na mawsina balakhal aliba khongthang asina
makha tana hena pamdaba thodok thokhalakani hairi demand asiga loinina kimna Prime Minister da memorandum amasu pisingkhre makha tana Kuki Women's Organization for Women's Rights nasu Assam Rifles Salthoknaba Center ki khungthangbu yaningdaba phongdokpaga loinina khongthang asi handoknaba taksilakli chingda Manipur Police Commando khara cheda yekpa kai oirabasu tampakjadai mathongna laina thabak tawri KMWO Manipur gi apamba saktam kaiba yaroi tunggi yumberal kansi haiba pandamda leiba kangleipak Minority Welfare Organization KMWO Manipur na Singjamai akampa to thoki bathaw amadi relief camp da leiba inmesing mairoi amadi pamui singya tathi tawoina tawki bathaw adubo KMWO Manipur na condemn tawbaga loina Manipur Police Commando khara de sing da khakta da che da yekpa kai oirabasu tampak tadi thongna laina thabak tawri haibadu ulle hanna organization asige general secretary Mokrumna press thadorapa chero aman hairi chero asinhai haukiba August amada akampa relief camp da lariba inmesingna makhoi pendaba khara phongdoktuna leli chapada police na inmesing amadi pamisingda akar aringsingduna maisang manata tear gas mobong kaukiba thong adu yaningde kanglaipa ki fanaba amadi miyamgi mitna kong oinaba nungju nungsa khaktuna miyamgi damakta thabak toriba pamisingda khutaba haiba si nongthakta tingchikatlaga isada tasinjaba gumbani asiguma thong matungda amu hana tawbidabana hena fagani micha miyam ngak senaba leriba police commando sing tampakta de miyamna ikai khumnabu libani marak sida mathong huktaba police commando kharana tawriba thong asi seng chakring amana sengko amamang thopa gumbani loinina mahisangda police na cha gas kapsinina pikliba mairoi singda aki tujingba puan kiba thong asi su laibak thibani matungna tawbiganu asigumba police commando khara de singda kuki singna lele sepada tangkhai badilara dana miyamna oina talakpadagi chilakhiba kaya chu laikhrabani thong asida karigidama Manipur Police Commando khara adu cheda yekpa kaini haroidabagi maram laibra asigumba misa mikhai naiba thong matungna tawbiganu tampakta kaliba adugumna chingda su kanbiyo hiram asigi matangda Home Department na su akama miyeng sangbiyo hairi More Barzada laiba SBI branch Kuki khuldo hongjinba yaroi Folendro More Barzada laiba State Bank of India gi branch Kuki gi khuldo hongjinaba honariba asi hongba yaroi haina Maitai Council More gi advisor Ningthokhongjam Folendro na phongdorakli ngase Major khulda laiba Manipur Press Club ki Kaubru holda pangthokiba paugi mipham amada mahakna makha taraduna Hills Tribal Council na More gi SBI State Force na ngalaga laiba maramna Kuki gi nupi angangsing sel thamdok thamjin amadi lautholoksin tawbada khodong chadrei maramasina SBI More branch asi Kuki na taba lamda hongdokadoribani hariba adu yaba ngamloi bank asi More da khundariba maitai Tamil maitai pangal amadi Kuki singa yanaduna mafam jaba yenglaga More Bazar asida bank asi thamkibani mahakna hai irang asina maram oiraga maitai sing haujik More da laiduna bank asi gi khudong jaba phangdrabasu haujik More da lairiba atai kangluk singna de bank asidagi sel lautholoksin amadi thamdok thamjin adumak tawri Kuki singna bank asi luttong naba honarakpada makhoina khudong jaba lawba yanabagi damak bank asi makhogi mafamda thamnaba honarakpani masida SBI amadi mari leinaba singna yengsimbiyo haiki Sengkhai thumgai tawbagi mayokta Moirang Kaithelda lariba dukal sing thonglon dina wakat mipham chathakre Moirang Kaithelda dukan famliba pharmacist tawriba sing amadi atai lukmai panduna poste yoleba singi mafamda khulai paiba lukharana puba thangba ngamdaba selgi dima torapobu yaningdaba phongdoktuna ngasi Moirang Kaithelda famliba dukandar singna Moirang Kaithel asimaktada wakat mipham chathakre ngasi ayuk pung 13 dagi nungthil pung 3 taba phawba Moirang Kaithel amadi Moirang lamkhai phawbagi manung amadi akoibada lariba tukal sing punamak thonglonuna wakat mipham chathaki wakat mipham asi hayang nungthil pung 3 phawba chathakigani hairi wakat mipham aduda saru yariba dukandar singna phongdokhibadi Moirang asi handaki kanglu anigi lana sida khwaidagi sangna soalaba loinana relief camp na chingba hangduna miyoi kya changjafam lauduna lariba mafamni masigi mathakta hauji lau pantha oiba matam asida laumi singna lau panaba hotnabada awaba kya mayoknari dukal famliba singna su pot chitaba haibadi pot laibinaba mi lasilaktabadagi awaba mayoknari hariba chara asida khulai paiba lup kharana puba thangba ngamloidaba selgi demand tawsilakpadagi wakat mipham asi chathabani loinana dukan mapu singna su dukan bara hana lauramba senfamdagi khara hanthabiyo haibana chingba su phongdokhi hajariba asida sengkai thungai tawrakliba singna khongjang handokpidrabadi makhatana akanba khongjang kya changsingani hairi ngasigi wakat mipham aduna maram oiduna Moirang Kaithel amadi akoiba mafam sing khuntak lansibaga chap manakhi makha tara poina pauniko pause dagi maroiba paw amaka khangatcharaga miyamda khudo tamjage sub inspector ama suicide tawduna sijakhrei Moreda posting taba kunsuwa battalion CRPF ki
Sub Inspector ama masa matomta kapsinjaduna sijakhrei. Masa mathana masagi service kanna kapsinjaduna sijakraba. Personal adude Prasana Kumar Deka Jayangai Gumdoi Kawi. Ma masagi bereki ka amada masa matanda masagi service ganna kapsinjaduna siraga laramkhibani hari. Ma karigidama masa mathanda kapsinjaduna sijakhibanu haiba. Chapchan hauju phawbagi oina khangba ngamdrei. Ma ki thawai yaudraba hakchang postmortem taunaba mathau taba thabok lokhoi khre hari.